ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯍꯥ 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 ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯍꯥ 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 ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯕꯖꯥꯠꯅꯤ ꯍꯥꯏ ꯋꯥꯈꯜꯁꯦ ꯁ꯭ꯋꯥꯏ 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 ꯂꯥꯎꯕꯖꯥꯠꯅꯤ ꯍꯥꯏꯈ꯭ꯔꯕ ꯌꯦꯡꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯕꯖꯥꯠꯅꯤ ꯍꯥꯏ ꯋꯥꯈꯜꯁꯦ ꯁ꯭ꯋꯥꯏ 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 ꯂꯥꯎꯕꯖꯥꯠꯅꯤ ꯍꯣꯏ ꯑꯩꯕꯨ ꯍꯦꯛ ꯀꯔꯤ ꯃꯊꯪ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯕꯨ ꯀꯔꯤ ꯁꯦꯝꯃꯦ ꯅꯨꯡꯁꯤꯔꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯊꯕꯛꯅꯤ ꯍꯨꯃꯥꯡ ꯃꯅꯩ ꯅꯉꯣꯟꯅꯕ ꯃꯤꯒꯤ ꯃꯄꯣꯛ ꯐꯥꯎꯔꯕꯗꯤ ꯅꯠꯇꯦꯗꯅ ꯅꯈꯣꯏ ꯅꯃꯥ ꯅꯄꯥꯗꯤꯅꯦ ꯅꯨꯡꯉꯥꯏ ꯑꯃ ꯆꯠꯊꯣꯛꯇꯅ ꯁꯣꯐꯥ ꯇꯤꯚꯤ ꯌꯦꯡ ꯂꯩꯕꯅꯤ ꯑꯩꯒꯤ ꯃꯥꯗꯤꯅꯦ ꯅꯨꯡꯉꯥꯟꯕꯒ ꯁꯦꯟ ꯇꯥꯟꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯠꯇꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯟꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯥꯎꯗꯨꯅ ꯆꯠꯄꯨ ꯆꯠꯂꯝꯒꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯝꯗ꯭ꯔꯕ ꯄꯨꯟꯗꯅ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤ ꯐꯣꯡꯗꯣꯛꯇ ꯑꯁꯨꯝ ꯂꯩꯔꯝꯂꯕ ꯉꯥꯎꯗꯨꯅ ꯆꯠꯄꯨ ꯆꯠꯂꯝꯒꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯝꯗ꯭ꯔꯕ ꯄꯨꯟꯗꯨꯅ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤ ꯐꯣꯡꯗꯣꯛꯇ ꯑꯁꯨꯝ ꯂꯩꯔꯝꯂꯕ ꯀꯟꯈ꯭ꯔꯦꯗ ꯅꯨꯡꯁꯤꯒꯤ ꯃꯌꯥꯏ ꯀꯟꯈ꯭ꯔꯦꯗ ꯅꯨꯡꯁꯤꯒꯤ ꯃꯌꯥꯏꯁꯦ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯕꯖꯥꯠꯅꯤ ꯍꯥꯏ ꯋꯥꯈꯜꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯖꯥꯠꯅꯤ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯔꯦ ꯅꯨꯡꯁꯤ ꯆꯩꯅ ꯈꯥꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯩ ꯃꯄꯥꯟ ꯂꯩꯔꯝꯗꯔꯦ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯐꯪꯕꯁꯤꯗꯤ ꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯔꯦ ꯅꯨꯡꯁꯤ ꯆꯩꯅ ꯈꯥꯡꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯩ ꯃꯄꯥꯟ ꯂꯩꯔꯝꯗꯔꯦ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯐꯪꯕꯁꯤꯗꯤ ꯆꯥꯎꯈ꯭ꯔꯦꯗ ꯅꯨꯡꯁꯤꯒꯤ ꯃꯒꯨꯟ ꯆꯥꯎꯈ꯭ꯔꯦꯗ ꯅꯨꯡꯁꯤꯒꯤ ꯃꯒꯨꯟꯁꯦ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯍꯥ 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 ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯍꯥ 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 ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯤꯕꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯝꯗꯥꯏ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯕꯖꯥꯠꯅꯤ ꯍꯥꯏ ꯋꯥꯈꯜꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ